Maqam-e-qibariya karino. Taibang punsidi khongchatni. Khongchat asida kanagumana pandam naidana natraga khangdana matamgi leptaba isella tauthariba kauksinga parman oikhi. Karigumba kauksinga parman oikhraba singdi masagi ningtamba yokpa natraga thamjaba ngamjadraba maningtamba masagi laina maningtamba mangkhraba singdi ming oiduna toy. Kausingdi karigumbada ironungda luptuna mangki karigumbadana hidenda kanagumana lokhi sing oinaki ataina iselgi matung ina adumak tauthaki patki pongki matangi ironungda leiron chanki niyoy bana tayong panbasda lakpagi pandam khangna pandam naiba singidi masana masagi maike lepsaba ngambe kauksinga parman khak tawde makoibo kauksinga parman tawdawgi maramdi makoi ase higa pangkhak oinai Allah ki Nabi Hazrat Muhammad Mustafa sallallahu alaihi wasallam bo saitharak pada saisak lami marifat saisak pasina higa parman tawduna madudi maruk ki hibu sakhiba karamba kudrat na sakhiba none maruk ki hibu sakhiba pareng ahum masida maruk ki hi haibada Allah ki Nabi Hazrat Muhammad Mustafa masa aikoina uriba thawai maso hakchang pullaga uriba hakchang mapan thonggi oiba ase karamna bu sakhibano ibungi punsigi matik magum yengaga uraga khanglaga akak pasali madudi karamba khusem na bu sa sem khibano tagumso ibungobu hi ga praman tawri hi ase karamna honki kadai da thongki kadai yauki pulama khangna bu afam maduna hi ga praman tawbagi maramdi mahak che khongsa nai aduga pandam lai haibani punsi pandam khangbasing chakhotpagi lambida mapui bungo thawai miren ru ki horok phonggi maikei da thakron nai na kakhani thakron singai badi darja adubu makam haina ta saw da khanglari makam gi aroi badi mapui bungo mahak ni yabi bani nakna jaba haibde kurba ilahi phangbani amasung jannatta haibde bahista panthong oi bani mamang da panjakiba pareng ahongi marifat ki saisak pasingi saisak adugi makhada sumna lai madudi bahista pusat ke ninglabadi mukam gi marol khangune bahista haibadudi yamna di lapta banita mukam haina su saithanai khonthok nei amaramda mukam haibase ruhaniyat ki bangan senba haksangi manungda khwaidagi kupthaba subsenba bindu adubu su khangnei ruhaniyat ki thamoi kalfu latifagi mayai chabukni hai miyobegiru thawaina hakchang polanga loina ni hinglingai loina riba nafspu isagi mahaina sakpham ahomda sakulai hairiba sakpham ahom adudi karino haibata ahanbada ruhi azam haibati the animal soul sagi thakta laiba thawai ruhi insani haibati human soul miyobegi thakta kakalaklaba thawai aduga aroibata ahomsawada ruhi azam the lofty soul haibati awang thakta kahat khiraba thawai mire hai khiriba rugi thawai gi sakpam ahum ase ruga loinariba pijol oiriba yomsiliba masak natraga mapan thangba saruk asi nafs self isa asin nafs ki thak darja tariet haiba makam tariet na rugi thakon punam asigi mahut sinduna tai haibadi isagi makam thak darja tarit asi karino haibado samlapna makhage sumna khangdokpa yai madudi isa masak khangba self realization da haiba sina sobo mateng pangani ahanbada nafse amara yathang piba isa sadharan mebadi masagi indrigi mari lainaba pocha kita panbagi apamba mi hoboda luptuna lai asigumba nungi insinba yathang asigi makhada haibada makha pon khraba misingdi mahusana chanabagi thibongi tamakta hingba mi oide haibadi physiological need roti makan kapra yum isagi phiron leinaba chananaba chinja hairiba hakchanga mari leinaba hakchang dakar oiba se masigi tamakta hingba masigi tamakta nomba masigi tamakta punchi pon tha oigin ba mi oige makoi sing ase thagapibada harauba chauthokpa napal mingset pamba kalak mi hoba minungsi khangdaba tamthiba wakal senba mi oige aduga makoi sing ase saram satka hena naksinaba oige maramdi makoi ase sasu masage nungi indrigi apambagi makha ponba jibani aduga maduge indrigi nungi apamba aduna insinbada maduge khudumda leikhirba miyobadi sadu dagi thoidokpa khenaba leite haibani ani subada nafse lawama irani yajaba isa unsigi akoibagi paradagi
इसाने इसागी नुंगदा पुंगनिंग लेसिनजदुना बिचारगी मियंग चंगलपदा अचुम अरान बिचार मसक खंगलकपा मियोबगी थाक अमा लाई मसे ज्ञान ताबा ज्ञान तारकलबा ज्ञान तारबा ज्ञान ताबगी थाक लाकलबा हाइनसु मीना हाइबदी अदुगुंबा थाक अदुतसु सैतानबा यावी इसागी इरान इसाने याजरेई थाक असिदा अमसुं चुमथोकचबा हौरई मरमदे इसाने इसागी इरान याजबा असे इसागी इरान उरकपदनी इसागी थाक अदु खंगलकपदनी थाक मकाम असे मिरम चतका सारप सतका मुक्नरकपा थाक मतंग असिदा हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लम ना जिहाद की मतंगदा हाइबदी जिहाद अकबर अचौब जिहाद असे करीनो हाइबगी मतंग लापदा इसागी नोंगी अफफतगी लानी नफ्सगी लानी हाइगबदो निशिंगनाय ओय असिगुंबा इसाने इसागी थाक मसा खंगजरकपा मसुंग मसिबु कंट्रोल दा लक्ष्यनबा होनरकपा विचार शक्ति लाकपा होरकपा असिगी मतुंगदा मियोबगी अहुम सुबा थाक अमदा लाई मसे नफ्से मुल्हिमा हाइबदे पुंगिंग थौगतपा नफ्सा हाइना खंगने इरान याजरकपदगी विचार की पांगल वांखलै मियोबगी मफमदा थाक थबक थौरम खुदिंगमक्ता अथुबा अयांगबा मतौ हाइबदे ताजिल मसाबु सिंथाजदुना थागतुना चत्तबा मसागी असोनबा अरान अहि अवारपा लैत लाइरा वाथोक थौदो खुदिंगमक्ता उत्तनबा होनरै महाक असे एक्सपोजिंग उत्पा नापन अदगी अमना मसागी लैजरिबु खरदो खंगल लगा चौजबा पुनमक असे सिदगी हिंगबा हौरै मरमदे महाक मसादा लैजरिबा अफबा गुण खरदो नत्तबता अवात अपा असोनबा वीकनेस कमजोरी मयाम अमा महाक खंगजरे उजरे मसक खंगबा सेल्फ रियलाइजेशन की थाक काखलकनी मकोय असे पुक्सिन चेतपा खोंफम चेतपा हाइखिवा होंगदबा मसागी इज्जत की वखन तौबा मी ओइगली हाइरिबा थाक असिदगी मरिसुबा थाक अमदा मियोबसे काखतपा याय मसे नफ्स मर्दिया हाइबदे पेथोकपा इसा असे पेथोकपा थाक लाकपा अदुगुंबा थाक अमदा इसा से काखतजरे हाइरिबा ताइबंग पुनसिदि लेप नाइद्रबा अवा नुंगाई कुमैनी मिको खुदिंग चांगयेंगी मथंग चांगयेंग मायोकनरि मियोबना अवाबी मतुंगदा नुंगाइबगी मतुंगदा अवाबा करंबा मतंगदा करंबा हालात लाकदम फिल्म लाकदबनो मियोबना हेक्ता लेपा ngamde मरम असिना अइखोय खोंखों खुदि माक्से चांगयेंगी नक्तनी खुदी नक्तनी पेंथोक पाहाई खरबा मियोबा सिंगदा मियोय फोक्सिंगना तायंग पानबगी अवा नुंगाइगी फियम पुनमक्ता निंगबा खक्काइदे मपु महाकी चांगयेंगनी ताइबंगी महौसानी खन्ना मपु महाकी मिंगदा थंगना फाना माइरोंग याय हालात खुदिमक मायोकनै फियम खुदिमक पायोकनै अल्लाह ताला ना फियम खुदिंग होंदोकपा ngami हाइबा तवक्कुल इल्लाह हाइबा से चेन थाजै अमसुंग अल्लाह ताला बु महाकी मरुप सेमजरे मखोयगी फियमबु सैथारिबा हाइबदी मारिफत के सैसक्ता ममांग पंजखिबा मरिबे सैसक अदुदा असुंग सैथारि मदुदी पुंयान चुमना पुबा कनाना काला थादा लैकोइदी लैचू तरेना लैरांगी मतंग असिदा पुंयान चुमना पुबा काला हाइबे कनाना हाइबदी हाइरिबा हालात खुदिंगमक्ता अइखोयगी पुंगिंग असे कंट्रोल दा हाइबदी इसाय खुदुमदा थमखरबा कनाना हाइबनी अदो काला थादा लैकोइदी हाइबदी था की परमांदी काला था की परमांदी हाइबदी आर्टिस्टिक लाइफ अमा आर्टिस्टिक विजन अमा मंगोदा ला अबा अदुगुंबा पुंसी अमदा ला अबा अदुगुंबा लैकोल अमदा खोंगदारबा हाइबनी लैचू तरे लैरांगी हाइरिबा लैकोल दो आर्टिस्टिक विजन अमा व्यूज अमा माक मफमदा लाबा मतुंगदगी तांगपान बसे लैकोल की मसक्ता लोरे अदुगु लैचू तरे हाइबदी मचू सिंगी तिनसिनबगी तांगपान नामोय उरे मचू सिंगी तिनसिनबगी परमान से मखन मथेन याम खरबा मपुगी खुसेम सिंगबसु परमाननी खुदम अदुगा अतोपा फमा मना मचू तोंगान बा सकफम तोंगान बा सिता नतना तांगपान बगी मखन मथेन याम खरबा थौदो वातो हालात फिरम पुनमग असिसु लैसु तरेत असि मनुंग चल्ली मसिगी हेक मतुंगदा मंगा सुबदा मियोबना थाक अमदा अमुक काखलै हारिबा थाक असे नफ्से मुतमाइन्ना हाइबदी इंग थरबा इसा हाइबदुगी थाक अदुनी मसे यामना थोदोकपा इसागी थाक अमनी मकाम अमनी दर्जा अमनी अल्लाह ताला की मतेंगदगी ताइबंगदा ख्वाइदगी फाबा लंबी खंदुना चलिबा मसाना मसाबु लक्ष्इन जखरबा मकोयगी मथक्ता मपु इमोगी असौबो थौजा लै हाइबसे कुरान की सूरा नंबर 35 आया नंबर 32 अमसुंग 38 अल्लाह ताला ना तंबी अमसुंग अफबा तौबा अफबा महि खानबसिंगा मपुई इबुंगोना मतम पुनमक्ते इरोय लोइनबी हाइबसे महाग ज्ञान तारे मसाना ज्ञान तारे अमसुंग अल्लाह ताला दा थंबक तवक्कुल इल्लाह दु महाकी मफम यामना चसिलै मसिसु कुरान की सूरा नंबर 19 आया नंबर 51 दा
ꯅꯤꯡꯁꯤꯡꯕꯤꯔꯤ ꯗꯨꯅꯤꯌꯥꯒꯤ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯑꯊꯦꯝꯕ ꯊꯤꯡꯕꯤꯈ꯭ꯔꯕ ꯃꯄꯨ ꯏꯃꯣꯒꯤ ꯃꯍꯧꯁꯥ ꯆꯠꯅ ꯀꯥꯡꯂꯣꯟꯕꯨ ꯇꯨꯡꯏꯜꯂꯤꯕ ꯉꯝꯈꯩ ꯂꯥꯟꯊꯣꯛꯇꯕꯁꯤꯡꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯃꯇꯦꯡꯅ ꯃꯄꯨꯕꯨ ꯊꯥꯖꯔꯝꯕꯗꯒꯤ ꯍꯥꯏꯕꯗꯤ ꯁꯨꯝꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯏꯜꯂꯝꯅ ꯃꯄꯨꯕꯨ ꯊꯥꯖꯔꯝꯕꯗꯤ yakinse ilmung yakin oirambadagi achumba hakpu urakpada habida hakul yakin daki hakul yakin de yorakpada yakin thajabagi thakado khawang wangkhathebasing makoisingas amasong yakin al haqiqi habidi eternal truth ki yakin ama mangonda lakpa haure mapu yogi lomdaba achumba hakheng nakraba mi oire achumbada honghumna khrabasingdi Tamoida araski aimbagi isyen naide asibu Quran gi sura number nipan ayat number 3 da banbi mapui bongona adugumba manai sindu kobiri karamna kobiri o in thana potha ninglaba thawai halaklo nahaki mapugi manakta nasana pumpen penjaraduna amaso mapuna su pumpen penbiraduna changlo nahak inai sindu marakta amaso changlo nahak janatta asing masing kharaba fasak kharaba warung lase Quran di surah number 48 ayat number 18 amasung kuntraga panbi hariban nafs mutmainna mi magi mafam ing thabagi thak yoraklaba mebase masigi hek matungda amuk suka khatpe yai madubo senglaba isa gi thak ne haiba senglaba isa se nafse safiya adugi thak ne thak si karam tawbage masabo sengdok chabagi maton nomba thak asida thung kharaba myui puksingdi masum maktraba sengkraba angang nawagi puksial gomba myuba oire insan kamil habidi Hazrat Muhammad Mustafa sallallahu alaihi wasallam gi khudam laune habidi nabi karim gi natraga insan kamil gi manak nakpa khundung inba mi oire Allah taala na pamba mi bagi mahausa mongonda uba phangai makhoi gi chamjaba matauda समाजनि चꯠनबिगि मायokta lakpa kaya su yaure masida makhoi angawbani pautokpiba yawe Muhammad Abdul Rahman na mahaki sharini phomjanba lairi iran lubu karino da asumni khanare wangi angawbagi thak hanglunu awangba thak karino hainingdre ne hairaroi Maqam-e-qibariya karino lairi kasigla mai kunna bi yawe Utu sahitya da ngawjaramba wanglaba sahityagi pukai langai asiga chokna samnaramba asaibana asaiba asina alama iqbalgi bal jibril habdi jibril masa haiba philosophical oiba sereng lari ase soidana pakhi nainaki haiba uba phangi asaibana hangdi Maqam-e-qibariya wang to wang kharaba mapugi thak haibdu karino alama iqbal na sun hairam khudi ko kar bulan itna के हर तकदीर से पहले खुदा बंदे से खुद पूछे बता तेरी रजा क्या है बता तेरी रजा क्या है नफ्स को हाबदे नसाबो वांगहल्लो अदोक लाइबक नहा के ईदंगई मांगजोंगना मपो मगना हंगलनबा मनाइदा हायु नहा के अपाम करिनो मियोबना मसाबो सेंदोक्सदुना मपुगे माइकेदा Maqam-e-qibariya habidi the grandest stage elevated place of Allah gi manak nak sabab fambal thak makam natraga mukam phanglaba singdi mari phatki saisakta bahesta haibadudi yamna di laptabani da haibaki artha khanglamgani amasong punsida aran khubam nizat haibado soidana karino khanglamgani